Bay of Bengal amadi Andaman sigi mapal naidra ipak thaki taina famduda miyoi khudingmaki thamoibu khudum chalage matagum ingna chikna ngaliba Andaman ithatki koktonda yamna nungsina leptuna lerami Mount Manipur hana Mount Harriet Kauramba National Park Policing ani kunma thoigi October 13 ta Kendra Sarkar na Manipur gi freedom fighters singbu ikai khumnaba utpo oina Mount Manipur National Park haina maming onkhibani lising ma sanipan matfudrama thoigi Anglo Manipur war da yaukhiba freedom fighter kuni thoiga Maharaj Kulachandraga thaplaba ithat jingdol asida loi thakhibani matamadu da hauji Andaman da leihoriba cellular jail asi sadri miyamna kalapani haina khangnariba cellular jail lising ma sanipan matfudra tarukti saba hokhibagi record phangi aduga jail oina sijinakhibana lising ma samapan tarukti ni Andaman amasung Nicobar ithat ki oina ahum suba khwaidigi wangba jingdol oiriba Mount Manipur meters ahum marfu humdoi wangi haibadi foot lising ma sani yankhai taret wangi amadi square kilometer mari dasmik taruk ani ki lamna ikoi question ma reserve forest area ni mafam asida atangba pambi makhal kaya amade atangba usek tenawa lin hangoi gi dhara kaya marang kaina phangi Mount Manipur gi singkhong dagi na singdol phawba hojiksu atangba phauna amadi flora kaya marang kaina phangori ngasi degi sahi sama kunthra mathoi kunthra ni thoigi matamdu dadi mafam adu kayam gi matik songlomgani sa kaina singba jiba singna pik thana leramba yai khalubada ngasi su mitagi bi takhiba khanghode mafam adu re hek khong thadon lepada khanki matamdagi thongna pharba ipa ipu singduna suklaba umangduda maikai pumba samudragi pakleba ipak tu yenglaga karibu khallamgani mama leba ki damakta handaki October 3 dagi 13 phawba Bharatiya Dalit Sahitya Academy gi General Secretary Dr. Yumnam Mahendra Kumar amadi Padmasri Waikhom Gojendra anina lusingduna Andaman da chatpegi khongchat amada Manipur dagi aikhoi nupi taruk nupa mari saruk yaminarui Bharatiya Dalit Sahitya Academy na langban tha manungda mafam asida ipa ipugi khubhamda langban haisoi katpagi khongchat handaki asi tharaga anirak sure October 5 da aikhoisu mafam aduda chattuna laikhidraba ipa ipu thongna phabasing amadi ngasimak mayok nariba narco terrorist singi irangda thawaina pontha pikhraba lamdam sigi maribak ningba pumbada aikhoigi nat chatnabi laison yauna langban haisoi katki Bharat ki Home Minister Amit Shah na yamna thawai yauna lising anit kunwa thoigi October 13 ta laukthok piramba aikhoigi matamdagi thongna pharba ipa ipu singdubu ikai khumnabu utuna thonbiramba Mount Manipur mafam adudadi Manipur Parbat National Park haina ingrajida aduga Hindi da Manipur Parbat Rashtriya Udyan haiba get mathaga thawba sinatana ataidi uba phanglakte aikhoigi ni haibadi maitai mayekta Manipur gi singdol haiba wahai anisidang oirabasu hapiramlabadi yamna penjaramgani aduna wafam hasi laingak na pangthok pigani haibagi asa thamjari singdol aduda maitai macha ahum marida su caretaker oina leramlabadi somdigi chatkhiba kangbusu onthokna nungaigani haujikti atopa lamdagi lakpa tourist singna Manipur gi wari wakhong karisu khanglamgani haiba thajade Manipur gi maramda iba amatta laheubu ude adubu Manipur Sarkar gi Art and Culture Department na mafam adugi authority ga yanabadigi memorial site ama Andaman and Nicobar da sanaba lam machet ama pibagi yanabadi lising anita mapal dagi leire haiba pau tajai yamna nungai athubu matamda thabak onthokbu oishinu marak asida Preservation Committee of Deported Manipuri War Heroes in Andaman and Nicobar Island na Port Blair gi Goodwill Estate ta lam machet ama pibina ba lising ani taruk tagi taksinduna lakhibagi pausu phangi haibal lamduda museum amadi Manipur gi guest house ama sanabagi NGO asina su taknaba leiri amabu oirbasu matamgi matungina mafam aduda Manipur gi oibal lam machet amatang leiduna miyangi apamasi phanglaknaba lambi lengak na soidana sinbirakani ningjai aikhoi gi Mount Manipur da natana Andaman Nicobar malemgi lam koiba pamjaba tourist singi yamna pukning chingsinafam oiba Bharat ki chawthoksabam union territory amani Andaman khaktada ithat sahum hena lei kha awang amasung mayai thangba ithat haina punsillaga Great Andaman haina maruiba ithat sing lei Port Blair na Andaman gi capital city ni Andaman dal koiba yaba mafam yamna lei makhoi gi manungda cellular jail Netaji Subhash Chandra Bose Island Mahatma Gandhi Marine National Park Viper Island Marina Park Corvin's Cove Beach Bart Island Havelock Island gi Radhanagar Beach Kalapathar Swaraj Deep Baratang da hoba
mangroves limestone cap phajabagi phajaba ngaktani khwaidigi nungaibadi Anthropological Survey of India gi makhada leiba Zonal Anthropological Museum da Dem College of Science da graduate oikhiba Ningombam Somarendrana museum adugi head anthropologist oiramba aduga Gitu Yaikhomna assistant oina thabok puramba aduni hairiba museum asida Andaman Nicobar da leiriba tribe khudingmaki photo amadi makhoina lainariba yum sijinariba nga phaba sa tamra changba khuchu khulai sing una kakla saba ten amadi atei pot mayam amagi asengba amasung photo uba phangi lamkoiba singi panthungpham oiriba ithat asida Manipurgi puari khangnana warol hakpa nung natraga board thetuna mafamduda kana kana lerambagi haibidu khanghanba tangai phade museum amasu Mount Manipurgi singdol adura sarabadi khwaidigi afabo oigani